Yamna aki tuzungningai oiraba Manipurda amukta thokidriba thodok amada apofi mamana machanupi bu thangna lelaga hatkhre yamna ngakpa hek tabada thuklawa amadi yamna nungaitaba thodok amada ngasi Thawal district ki Khongjom PS ki manung sanna leiba Khongjom chingtham maning lekaida hek poksaba machanupi bu mamana mangakta thangna lenduna hatkhre masasu thangna thinjinjaduna sijanaba hotnarambadagi laikan nakre hairi Thodok thokpamdagi phangba pawgi matung inna ngasi ayuk pung 6 taramdaida singtham ongbi priyadasini sahi kunthra mafuroiba singtham premjit mahakna hek poksaba sahi manga thamari khakta ngairibe class kg tamlibi machanupi bu mangakta thangna lelaga hatkibani hairi pawasina makhatana hai mafuroiba Indo-Tibetan Border Police Force ITBPF ta thabak tawbadagi hauzik Afghanistan da posting leiri handak marak priyadasini yamna kiba khangba tawgalli tumbada su mangak nagalli haiduna mon makhada thang suri ama thamlaga tummi ngarang numidang su lai khurumbagi thabak tawki haukiba asida su priyadasini gi apopina sangduna leirambani ngasi ayuk machanupi bu tumba hodok lamlaga mayumda satkibani ngayhak leiraga law khongbagi khonjel tanarakpadagi imung manunggi mioi singna senjillubada angang adugi mangakta thangna lenbagi I taraga leptuna leiramba priyadasini su mon makhada thamba thang adu pairaga leiramba adu ubada makhoi sing adu kibana sangba ngamdabadagi thang adu thamu khakta haikhi mataina sensillaklaga angang adu lokthoklaga mangonda puthoraki khudakta angang adu hospital da punava tawringeida mama adu su mapanda thoraklaga Isasi aina tawbani isagi thawai tadi kanbiyu hairamlaga wanthakibani miyam adu sensillaga yengbada mahakki mabukta su thangna thinbagi asokpa adu uraki hospital da pukhatpagi lambida angang adu laikhidabani aduga mama adu Rasmidi city gi ICU da laikanari hairi aduga laikhidraba angang adugi haksang adu Jenims ki miren sangda thamkhre hairi